Kanglup furup singi marakta thajanaba hanjil handuna achumba wayal fanghangani haidana CM na khoi oja khemchana masida statement amsu thambirai oja sida khoi ni yengba yabasi khoi nimit kharani gi mamangda khoi gi jomi leader su laktana khoi gi oja khemchanga unagre adumakpu oja khoi ni ye oja sanda khoi ni yengba yabasi hari basi khoi shanti hanjal hangani thajanabasi trustee visit lai basi amaga maga gi marakta trustee visit lai basi reveal tawgani habagi statement si ngasi khaktanate mamangdagi adumak thamlaga laaba wafam amkhakne adumakpu oja khemchana hek even khoi gi jiri chalurasu senapati chalurasu mana hek chatlu ba mafam si madugi matungda khoi gi unwanted issue se dum thokpasu thokre thengnagre madugi justice su hojik se khoi gi anaya da sinagre adumakpu justice ti phangdri hairiba statement si thambadi dum thamba adumakpu hojik phawba haiba trustee visit lairibasi reveal tawba ngambagi mamidi yam samna dumak lei masi adumak kari haini CM ama oibagi thamdaba yadabagi statement ama oina adumak miyamgi mamangda kari haini aigi thambam thopa statement amadi dum thammi haidana thamibra natragana manungda development laknaba magi su road map leirambabudi yai adu miyamda khanghandabanina miyamna su haiba matam gi palakpa khoi gi oja birena palingai su oja gi biren gi mathakta dum thajadaba se dum laigi aduga khoi oja khemchana hojik palakpa da su oja khemchan si adumak mahagi mathakta mahak kari haini solution ama bokpor oi habagi thajaba se adugi thajadaba du da miyamna dumak laigre sigi matang si da di thamai ba statement si ka kari haini miyamna thamibe expectation siga di dum yam lapna leiba sigi matang si da di jasanta gi oiba assessment se kari kamaini yengbe yang tang thambio mase aidi yam clear oina dum sengna haijage ko mayamna nungai roira aseng mududi aseng mane ai tare ko akoi gi marak sida issue je loisan ningba warak padagi loisan ningira natraga taseng loisan ningira haiba group ani lei hai tare amana akoi gi paliba lengak sina ko paliba lengak sina mana matam gi CM hai tare ko mangi leramba chief minister na mana issue je logi oiba angle da fazana handle tawramagadi matam du da dum kharadi sibau yona di chatlamoi da jane ba adu da akoina mayam na dum tongan ba even kahani aina monda hani CM da blame to boy wadi nate adu logi angle da di jaga khara da wat hobra koi gi even kahani moirang da kai da kai hai tare koi gi ko issue do solve to bangam gada ba matam koi gi tau thabak do tawgada matam du da khut to punjalaga thamgi bagi stage ba lai gibra army mayam ma pusalak bagi stage se masi tawram drabauda manipur le ramana kona bani habase action tawramagadi mafam jan tawramagadi kone habase mayam opinion ai kakta nate mayam loi haine nga tane ko ani subuda governor mulai governor gi matam du da khulai lokhat pagi ayamba oire adui matungda lengak am laitawagi issue je laina badagi koi lengak si pore hojik pali lengak sina mu kamai tawge da common citizen gi gani moi gi wakhalon da common citizen abdi CSO sing se ga khara nakna chatpagi poche kya leite ai tare hanagi leramba CM jina CSO sing ga una ba kha toibra hojiki CM jina mu CSO mayam ga khara lapna leibra habdi leidana ko ade government na tawgada ba thabak se han bada logi oiba execution je phajana taw tare han bada ade samna aibda koji kolen gi adugi adagi tong lobi gi leidana ko dagi sugumba area mayam sida mana mathok se mapung phana tawbang amakanda CSO sing duna mangona pen gadamne hai tare ko da hojik tawriba model jina mo kamai dawge da khoigi cookie zogi kangbu se maki manakta dum lai laksanu kasu kaide magi government gi peace process ma mana agenda mana design ma semna bo honari ni ko adubu high level processing je government mathandana sum chatpada di public ta ngasai gi kano oiba ka hani confidence le to matang yaw kani aduna ne ba mangonda sai cookie gi CM adu gi CM cookie ya ba CM ga ni am hairi je ko high ba mi unari baduga thabak lokhat paduga chana gadam ne ba ko thabak lokhat padu da se samna ha da cookie zo kangbu do kano da lame CM da lame mamang da su zomi council na taba 𝗍𝐄𝐒 hoi kai hoi mayam lame ko adagi mana mamang da senapati chapada kangpopi da mayam unare adu kangpopi blockade sima ho bo hangdong ngam dei sine ba adu da ngasai naga ga ichinau sing na ngasai gi langla lanjin putho hai ba sine hena cancel agadi magi government je
kani negotiation do ground level da leriba mi do confidence da leraka na tawgada neba aduga negotiation ji ground level da leriba mi singjina confidence leraka na maon da laigada neba se united na council na traga KZC na traga se any organization koi mite sungai kauraga ma wari sana ganda organization jing yam lai khuma kaneba koi gi sidi aidi koi si phabi ro adu phabi betar ga de koi handok chage har ma sum chakhineba aduna ngasai gi mana matai da unariba potu gi value do hen ga tar di execution of kani miyam gi apam gi execute toba thabak sing che law ji moina hoji yengjal libni na aitare law makers moina oibane ba ko law gi protection tori su moina ni aduna moina oibani na moina thabak to torko matam da miyam gi pen na ba mong da toraga di sai mana unari ba khonari ba dei political movement am lori se pasi fruitful oigani aduga makha da ground le riba CSO adagi local club sing sina su o ma hai se chumina na phawon mam change adu sumau phawon da bida somdana blockade toba somdana ma mi unaba leidana ko adu maina sum chatlaga leitar ga di political maon da political problem am su lakani maram di kai no ganda sai gi magi BJP gi sai gi leiriba nifu se sigi marak ta ge su asma yadre da prajana ma so yadre da koi bot mi manga bo ka to mandre hai bi be condition lakani adu gumba condition de gi ni mamang da hanare ba chief minister je mayam jang law khong to dana resign to hon gese aduna ne ba ko aduna mana BJP gi masi BJP gi policy ni ai tare ko BJP gi central government amadi party gi hujik leiriba magi keno se koi gi sigi thambal sanglen je basi de phammi ba CM gi policy da keno to ba push to riba mayam je makoi ne yam munna khanam thwe CSO singa CSO ID mete ga tagi nate every CSO singa ma ga je coordinate se phala ganda praja je convince tawraga magi action duga mana tawreba thabak duga khud ka chana bam change ko si matang ji main tam jage okay thank you very much